Prime Minister Narendra Modi na KUMJA Lisingani Kunga Humdoigi Meidigi HOUJIK FAOBA Kuntramanga SUBA foreign trip ta CHATKHRABASU Ngasi FAOBA Manipur Da Chatpadi Lairadana state ASIGI political leaders Singa FAOBA Unnaduna IRANG LOISHINNABA Wari Shakhiba Leikhidri HAINA Congress ki senior leader JAIRAM RAMESH na PHONGDORAKLI JAIRAM RAMESH na makata na hai chahi ani hena irang na awaba taduna le laklaba Manipur da Prime Minister Narendra Modi na yengliba midyeng ase thamoy shokniyay gi masakni pumnama ase tayo naramlaga Prime Minister na Cyprus, Canada, amadi Croatia da chatkre Prime Minister na semjim sajin bawapam kaya tengkhang kaya ra phongdok na laklabashu aseng ba achumba adudi miyam na aduma khangna rakli mahak na masada laijaba algebra gi mahai puthoklaga ngakchaw thektuna India amasung Canada marakta lainariba mari ase fazin bayai haina phongdok kibane adum oinama pumnama adu Taiwan Ngakpigani adum oina mapumnama adu onna tainabada taki Prime Minister Narendra Modi gi matung in basing na Canada na India ka chebaw taraklabaso Modi na chatkharaba leite haina claim toduna Canada na India da chebaw ama thazin Ngakpigani thazaning bani haina uhan kibani adum oina ma Canada gi Prime Minister na phongdorakpagi matung innade India gi G7 summit ki chebaw thariba ase G7 da yaudaba atay lebak sing da chebaw thaba adugi saruk am oina thabani India na malem gi oina khwaidagi chawba manga suba economic oibana chebaw ase thabani haina phongdoki Niti Aayog ki CEO na phongdoki bagi matung ina India ase malem gi ahum shuba khwaidagi chawba economy ni haina su chahi asigi me kun mari da phongdoki ba ado Prime Minister Narendra Modi na ningsing bachumgani haina so JAIRAM RAMESH na post aduna makata na phongdorakli